ngasi Manipur gi siraba matam asida akhoi gi chief minister pham thadok pa yaroi aduga akhoi gi tangdu leita ba phangdriba Manipur se tangdu leita na shanti da thambina na baga sarkar gi maigai da akhoi na pungning chingsinjari aduga Manipur da pyar thamba su yaroi president run salai su yaroi aduga akhoi gi Manipur da o nai ri ba awa ba se hojik siraba matam asida chief minister na pham thadok ta duna leibira kanda tangdu leita ba punsi ama pubirak na ba sarkar gi maigai da pungning chingsinjari Rơi bạn. Tengah. Come